Masi yamaning magani ngani. Yengo yes no doubt ngasai hai ba the same phawmung da koi khonagani habani. Adubu se Chusampuda koi lampak onthokhraba jaga singdu karama matamda maitai singdu hanjalani ni habisi aruba anoni haba. Haidi December wa to o ma aduda kamana hanjalanduno adu moi December thamanungda aya bakhara tawni habna chungmani aya bakhara adubu hojik lurisi aina yam nuaitabada numit kharani mamang haigadra asigi kanurungi awanglomgi maike haidani aduda moi khara sarpada changba yade habdi moi khara na irin ture lanthoga moi mayu makai yeng changure ko adu kai moi chalu da kashu torukti habdi madu mafam dugi da deploy ba security personnel duna hen na kishan ba lan na kishan bagi wari ne ba irang thokani ga na khalu budagi changba ya da borangmuni achangure kashu torukti aduda aina thamjini di hairiba aduguma moi musa tumin janguru kashu toruktre adubu singa se akoi tasengna changba ya ba kharadi sangna nabagi de makta tawge haragadi yanga pak sanba sanna khogi security deployment tawdena khotana tawraga adum khara makhai nakalani maki adum tawba yarabani adu madusu tawdaba tawni di haiba adum aduga itaw tawdabagi mongsi adum uba phangi even adu laadana governor rules personal rule gi matam sida akhogi inner manipur parliamentary constituency gi MP masana magi kendra manungda chatpada ngamandrena sigi phawjai khai gi makha thaba ma yakidre ma hale magi kendra manungdu bo sagi elected leader mo oriba MP oriba ma sambogda chatpa yakidre micham di lairadana sigi phiyomda lei aduna si phiyom sida akhogi ganosi displaced persons singsi akogi moina temporary chariba kanosida sum permanently lehen madu masi solution nati heba aduna magi jaga da normalcy restore tawduna lehena bo hona budu mogi mathawni aduga hojik tawriba mongsi masigi damakta yamna concerted effort ama masi ngasi si tawra he ngasi tawta adu tawta haiba mongsi udaba adum matamna adum tamna hil tawjerakani haina khanbadudi yamna langani mazuna hena kanosi samatam sangna sanana ba aduga yam sangna sabudana maram oidina akhoi masigi conflict se masi losinbada achauba awaba ma orakani hainai thamjani zara ke salak chege koi gi presence rule se koi hek thama ba matung da first step se koi governor na lokalak pa step se koi gi surrender gi matang da ne koi lokalak ki ba se adubu surrender gi matang torok pa se koi gi praja sing na khallu ba sa ha tare koi gi presence rule lab ni na governor gi step khre di lokal eduna koi hariba surrender gi matang se bot valley amadi hill area da gi surrender ta godabani ha ba wafam se koi gi notification thoki bani na ki deadline ultimatum ga tharaga tawki bani na khogi praja singna to ki medik high expectation lai ba tare yamna thuna irang se loishila agani khogi process rules ne yamna thuna khogi santi purakna bahona ra gani habagi expectation ama khaksu lai bani adubu hariba lokhalak pa step tugi matang da bitare khogi valley area gi oina de khogi arm surrender se mapung fa na khogi festival da tawki adubu hill area gi oina di hariba arm surrender gi matang se tawdana dum toki bani madudagi dum hauna khogi lokhalak road map steps sing se implement to bangam de bagi pot am khak lakrabani adudagi su hona praja sing expectation je khara dum hantarapagi chang de mak lai kabani hauze husik lai ba khogi performance of presence rule government hai tare masi ozagi ba opinion da kamai ing bini chumi ngasai takpi gi ba ngasai horokpada praja gi expectation si yam no wangi ngasai gi lisang sina akoi kanglup pirang me gi tang ahum de gi horokpasida Laiba Hogi Siri Nong Bin Lusing Sarkar Duna Madu control to Bungam Dava Aduga Machinda Mangangba Mayam si Sounding Ba Wabana Pork Kutsa taken a Kangwa Matamuma Lakey Adudagi di Nong Bin resigned to her as a 100 ID man voluntarily to winning Ado 100 Magi Prieski briefing a Mada Madu Pumia Dana forced of Heidi involuntarily Haitare. Involuntarily to Wogi Moni Haina, Magi statement that I locally man Habudu and Tabada.
ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 16ꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗꯨꯗ ꯑꯣ ꯌꯦꯁ ꯒꯕꯔꯅꯔ ꯔꯨꯜꯁ ꯂꯥꯛꯑꯕꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯍꯣꯡꯕꯅꯣꯕꯨ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯗꯒꯤ ꯑꯍꯣꯡꯕꯗꯨ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯎꯊꯔꯛꯑꯦ ꯀꯔꯤ ꯃꯗꯨ ꯃꯥꯔꯆꯀꯤ 9ꯂꯣ ꯀꯌꯥꯅꯣ ꯒꯥꯔꯤꯁꯤ ꯃꯗꯨ ꯆꯠꯂꯝꯕꯤ ꯕꯁ ꯆꯠꯂꯅꯤ ꯀꯥꯏꯅ ꯃꯁꯤ ꯆꯠꯂꯅꯤ ꯃꯁꯤꯗ ꯂꯝ ꯍꯦꯜꯂꯛꯄꯁꯤꯡ ꯒꯕꯔꯅꯔ ꯔꯨꯜꯁꯀꯤ ꯃꯈꯥꯗ ꯅꯤꯡꯊꯤꯖꯅ ꯇꯛꯈꯥꯏꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯔꯨꯏꯕ ꯏꯚꯟ ꯑꯗꯨ ꯂꯥꯏꯅ ꯑꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯃꯣꯍꯦꯟ ꯌꯦꯁ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯥ ꯕꯁ ꯇꯣꯡꯅ ꯆꯠꯂꯨꯔꯤꯕꯅꯤ ꯃꯥ ꯁꯤꯅꯤꯡꯁꯤꯗ ꯍꯜꯂꯛꯏꯕꯅꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨ ꯁ꯭ꯇꯤꯞ ꯔꯦꯁꯤꯁꯇꯦꯟꯁ ꯑꯃ ꯂꯥꯛꯑꯦ ꯃꯣꯏ ꯑꯁꯨꯝ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯣꯐꯨꯜꯂꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯕ ꯒꯚꯔꯟꯃꯦꯟ ꯑꯃꯅ ꯒꯕꯔꯅꯔ ꯔꯨꯜꯁ ꯗꯥꯏꯔꯦꯛ ꯁꯦꯟꯇꯔꯒꯤ ꯔꯨꯜꯁ ꯃꯈꯥ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯁꯣꯟꯁꯤꯕꯨ ꯁꯤꯡꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯕ ꯅꯤꯡꯉꯨꯔꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯛꯊꯔ ꯂꯩꯈꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯇꯅ ꯑꯁꯤ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯃꯣꯏꯒꯤꯗꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯤ ꯃꯗꯨ ꯌꯥꯝꯅ ꯄ꯭ꯔꯖꯥꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯝꯕꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯈꯦꯠꯅꯈ꯭ꯔꯦꯗ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯁꯥ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯌꯧꯗꯕ ꯑꯗꯣ ꯃꯁꯤ ꯀꯩꯅꯣ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯥꯃꯤꯇꯔꯁ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯗꯤ ꯁꯨꯃꯨꯛ ꯌꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯁꯦ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯕꯤꯈꯤꯕꯗ ꯍꯧꯖꯤꯛ ꯂꯝꯕꯤꯒꯤ ꯄꯣꯠꯍꯣꯜꯒꯤ ꯃꯇꯥꯡ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯑꯗꯨ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯃꯗꯨꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯔꯤꯉꯩꯁꯦ ꯒꯚꯔꯟꯃꯦꯟꯇꯨ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯇꯛ ꯗꯥꯏꯔꯦꯛ ꯋꯥꯔꯦꯞ ꯂꯧꯔꯗꯕꯅꯤ ꯑꯗꯤ ꯃꯟꯇ꯭ꯔꯤ ꯀꯔꯤꯒꯤ ꯍꯔꯗꯜꯗ ꯂꯩꯔꯔꯣꯏꯗꯕꯅꯦꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯂꯩꯔꯕ ꯃꯇꯝꯁꯤꯗꯁꯨ ꯉꯁꯤ ꯄꯣꯠ ꯍꯣꯟꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯃꯗꯨ ꯀꯩꯅꯣ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯣꯡꯃ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯈꯕꯔꯗ ꯊꯦꯡꯅꯕꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯃ ꯀꯩꯅꯣ ꯊꯥꯕꯗꯣ ꯀꯔꯤ ꯄꯦꯕꯔ ꯀꯔꯤ ꯅꯨꯡ ꯊꯥꯕ ꯁ꯭ꯂꯦꯕ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯇꯧꯅꯅꯕꯗꯨ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯊꯥ 6ꯀꯤ ꯃꯃꯥꯡ ꯍꯥꯏꯕ 3ꯒꯤ ꯃꯃꯥꯡ ꯍꯧꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯀꯤ ꯃꯇꯝꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨ ꯑꯗꯨ ꯂꯩꯔ ꯐꯥꯎꯕꯗꯁꯨ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯇꯧꯗꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯀꯣꯝꯄꯅꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯅ ꯊꯨꯅ ꯇꯧꯍꯟꯗꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯇꯧꯍꯟꯗꯅ प्रजागी अवाब कोनब होनब तबुदे असिजु मसिगी ड्रॉबैक अमनी अदगी अमुक अखोइना ngसाइगी ngसाइ खुलाइगी मितांगदो खुलाइ थमगदोबी मितांगदा इना थमजनिंगसी चुमी अखोइगी बेली दे लेबा मरुइना मैतै गी कांगबुगी मरक्तगिदी वॉलंटरीली खोयाम पाक चाउना अखोइ लेरमबसिंग लोइमक प्रश्न लामने अखोइदी मदु मखाताना सिना बदरका लेदि फरे शांति पुरानी तोबिरो हाइना मदु वॉलंटरीली मदु थिंदोखरे अदुगा कुकी गी मैकैदगिदी नो अखोइदी पिरोय मोय मोय फोंगना हाइबने अदु हाइरो फावबदा मोय अदुम चपचाबा थबक लखोप ngamdage adum khangaga leibagugi mongda ngasi bobo leiri haidi adu oragadi fare adu akoi chapchawa akoi akanba akoi combing operation ma chadana matu loima akoi lokhona honarani haiba santi thunu poroktoba yade haina honabagi mong ude adum tita marak marakta akoi to ganogi pompi mogi ganogumba akoi saida phagalakpana akoi gi yani sophisticated arms mayama फागर पे थेंगनबा असोमदगिना अखोगी पाइ मकक अखोगी गनोगी लोकल मेट गनोदु ओइना आया मन तो बोइनु उबा मसी अखोगी अनीसी चिंग मानना थोंग मानना मसागी शांति पुरकनबा होनबसी उबो थेंगनदे अदगी मु आई अखोगी
amana thami ki ba kano du da ai supplement of one ngasai kano se ngasi eviction gi kano la isi masi ai gi mota di sumaina khalle ngasi praja singda government da pindri ba government rules da pindri ba santi porang bu khona de haibe gi pinde ba lai ba awa sauni bu mayam ji masi daibat nguna ba eviction gi wari si pura haina khalle ba asu wana ba kham teno war ba sen tungi phim la su farak saraba asu mo matam sida akoi eviction gi thabak tongni haidana thugai dana yekhai dana tawbo mayam ma to kholak pase masi ju yam laibak thibani adu yes no doubt sarkar gi lamda sajan bo khosan ba masina akoi miyam da akai pi habidi koi chumi adubu matam haibadudi higlai bihum sidadi chadi haibasi right thinking individual khudi mangna masi hairaga da wafamni masi matam cha matang chade haibasi ma adagi hojit laiba kanu sida adagi muksu health care gi matang da ma thamjegi ko che minister gaxil tengba adagi kari prime minister kaino ama lay adu masigi lak manga phawba lemna layeng ba haiba ano mo tawre adu masi malisang sina madugi private hospital singda madugi reimburse tawdu tawdabadagi madu waradana akhodi toge hare adagi lepe mayam dialysis tawbo kamu mayam awa mayam du madu gi awa du phongdona re ko adu haidi sigi matang sisu promptly hek kano nang saigi private hospital sing makai degi moi kasu hana kaim haina de bela taklong horok sunati adu hek hair horok matamda akhoi yam thuna adum khudakta yes bibum thokuni khoi pini na bukhona ba adu tawdoba matam khara adum mayam da wahan ba asi adum thenei adu ga ngasi di akhoi gi hana gumna ana layingi thongsi yamno khonge hana di doctor stethoscope yanba doctor amana stethoscope tu paraga ana budu karino kamai to buno habudu edegi jet babu yengami habu yai ngasi di doctor ayamba even specialist sing akoi MBBS na taba MBBS ki matha tele specialist sing se makoi ayamba akoi gi tongan ba diagnostic tools ngasai clinical level laboratory ki tharo ko test ki result mayam du yibhom moiraga ana layengi thabak story bani aduga hauji ki amna costly obe affair mu oire layeng ba habisida chumna sum lok thungba matoba aduna tana hek narak ba haibo mastam sidadi akoi yam sading si am wange aduna hariba minister king themang aduga PMGSY adugi kano sina su yamna mating pangi haitare adasena moina high campaign to bududi lak manga free haiba adubu hojik private hospital amada adui ka tu paire harga saba matamda 100% free nati haidi sigi mapasidi kano sida ka sida sande adu sina sali asan ba khara yes adu amabo re adugi ka tu dagi pibe ya khara pidina akoine anaba imunguna puthoga su adum relief khara dedum phangi yes adu gidu akoi disruption lehen ba asisu president rule gi asoiba amani haina ai thamjani adage mo ngasagi relief centers in the laiba internally displaced persons singsi masigi road map ama akoi torani haiba war footing da akoi si torani haiba si akoi yamna keno tongna public ni laukthokna torani di haiba laukthokna tawbugi mung si ude aduga madugi chapchaba udridu moina tawdabuduna udabani adi laukthokba aduga madugi chapchaba mongudi akhoi hoji phawada ude habasima thamningi adagi amuk kadogeda ngasi relief ganoda IDP singi marakta se matomde sijaba khosaba mayam moy okhole masi karigino habu lisang sina ngasai masagi yumda laigere lairoida hingamba punsidudagi akhoi kakhu amada wana asum hingba pijari habida ngaiba asigi kanosigi process sangi changsi wangkhalakpani aduna asum basidage nanthokna bagida makta akoi sarkar na lokhalliba kanosingse moiner step singsida asoiba mayam yorokpodana maram oidana ngasi matomda sijabagi adu wakhangi nungaitaba mayam mental illness mayam lakpase masina lakpani hainai thamjiningi okay losanjara kodaina thamjining bada akhoi personal rule se masi moina hojik yengo thaturuk loigre atoba thaturuk ma hore adu asi
yes no doubt ain gi matung ina maximum sahi ahum phawa tawba yai kano se president rule sum tha taruki parliament na sangdok pase adu masi asum sangdok pase masi ako president already aten ba matami manungda ako gi democracy do hanjinabagi kano omani mechanism am khakne ba adu masina president rule is not a destination masti bridge thonggumani mayu chalaga santi orpa lakna bu khona bani aduna masi da sum sangdok bagi wakhan tuoga hoji yamna concrete oiba wanoma policy mu puthoktana madu thuna ako gi democracy hanjanaba akoi elected government ma lehen bai bisina khwadi maru o henai thamjage okay ambasan thami kre khoi gi president rule si yamna sangda da bida habe tare khoi gi another 6 month extend to bse khoi 6 month complete oi jikan da khoi gi yamna thuna khoi gi popular government ama sembana yamna faba khongthang oi gi ne ba phone dune khoi gi 2026 ki february da 6 month to complete oragadi khoi 27 di assembly election lei gador bani aduna only 1 year mukta oi gador bani khoi gi lengak pa ngam thanggadori beste timing se ai oza kesalak chage oza koi internally displaced person gi matang da batare khoi gi masi chali bajais gi december 5 da khoi gi makoi se tank phase 9 ha batare khoi makoi gi mayum da hanjalan ngani ha ba gi pot se government ki side gi chu phongdo ki balera bani tongan ba dc singsi gi side gi chu phongdo ki balera bani adubu masi ngam gadori bra ngamoi dori bran trak idv singi makoi gi taliba demand singsi khoi gi phasana fulfill tawa ngamodra ha is questionable question hangba yaba ponam khak ori bani masi president rule lady kansida khogi masi khogi idp sing irangs na bapung fana sol laba idp sing sigi makhogi safety safeguard piba ngamda taragadi khoi president rule sta makata na thazaba yaba gi pose karino habe question sini lady base maruina idp sing sigi makhogi oi bausigi status gi batangda osaka mai tamini masi yam ning magani ngani yengo yes no doubt ngasai gi haiba adi sema phawmung da koi khona gani habani adubu se chusampur da koi lampak onthok khraba jaga singdu akaram matam da maitei singdu hanjalan gi ne habisi aruba anoni haba haidi december ri wa tu o ma adu da kamaina hanjalan duno adu moi december thamunung da aya bakhara tawni habna chungmani aya bakhara adubu hojik lurisi aina yam noi da numi kharani mamang haigadra asigi kanurumgi awangumgi mai kai haidni aduda moi khara sapada changba yade habdi moi khara na irin tu lanthoga moi mai ma kai yeng ma changure ko adu kai moi chalu da kashu torukti habdi madu mafam dogi da deploy to ba security personnel duna hen na kishan ba lan na kishan bagi wari ne ba irang thokani ga na khalu budagi changba ya da borangmuni ajangure ga storukte aduda aina thamjini gi di hairiba aduguma moi musa tumin janguru ga storuktre adubu singa se khoi tasengna changba ya ba kharadi sangna nabagi de makta tawge haragadi yanga pak sanba sanna khoi security deployment tawdina khotana tawraga adum khara makhai nakalani maki adum tauba yarabani adu madusu tawdaba tawni di haiba adum aduga itau tawdabagi mongsi adum ubo phangi even adu laidana governor rules president rule gi matam sida akogi inner manipur parliamentary constituency gi mp masana magi kendra manungda chatpada ngamandrena sigi phawjai khai gi makha jathaba maya khidre ma hale magi kendra manungdu bo sagi elected leader mo oriba mp oriba ma sambogda chatpa ya khidre micham di lairadana sigi phibam da lei aduna si phibam sida akhoigi kanosi displaced person singsi akhoigi moina temporary sariba kanosida sum permanently lehen madu masi solution nati heba aduna magi jaga da normal se restore tawduna lehena bo hona budu mogi mathawni aduga hojik tawriba mongsi masigi da makta yamna concerted effort ama masi ngasi si tawra he ngasi tawda adu tawta haiba mongsi udaba adum matamna adum tamna hil tawjera kani haina khanbadu di yamna langani mazuna hena kanosi samatam sangna sanana ba aduga yam sangna sabudana maram oidina akhoi masigi conflict se masi losinbada achouba awaba ma
ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ Okay. ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄ conclusion point ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ